ngasi Nipalak suba athauba singining sing numit ki thoram Manipur gi manung amasung mapanda chinglem na pangthokre haina koireng na luchingba UNLF na fongdorakli loop asigi publicity secretary M Sakhen na khutiek pidana thadorakpa cherolamana hai leiba ki khudong thiba awa ana taraba fiba masida ning sing numit asi miampuna pangthok minabagi khudong chadabana party central headquarter district committee branch committee sing external affairs headquarter laksa external affairs amade loop ki lanmi sanglup MPA gi general headquarter Battalion amasung sub-unit sing khaktada tongan athauba singining sing numit ki thoram ase pangthokki leikidraba athauba singbu ikai khumnaba utpa numit asege mapungoiba thoramdi imalaiba kining tamba hanjinnaba yeknaba singa lanthengnabada loop asina amade MPA gi thauna leina kathokpagi awangba fidamda thawaina pontha pikraba athauba singbu ning singdana ikai khumnaba utpoina party amasung lanmi gi unit singda ayuk pung manga dagi nungthil pung manga fauba party gi firal tangkhai chingthaduna thamba minute ani tumina lepa athauba singe khobamda haikat lekat tamba thoramga mari leinaba warol pathokpa amade luchingba singna wangangba asina chingba oikhi hairi